feedback channel ki mai kai dagi kai khumna bagal loina na ngasi March ki tang kunni thoi ingkum jalising ani ga kunni thoi Leibakpokpa numit ki khomjinba pau lobirasi ASI Gorobidu Singha Silchar Sadar Police Station da Masagi Service Revolver na kapsinduna garang nungthil pung ahum tabada laikhidre thaudok asi yamna nungaitaba thaudokni paw asi tabaga Silchar gi SP thaudok pham mafamda thunglakhi asiba hakchang Silchar Medical College da postmortem gi damak thakre thaudok asi kari maram gino haiba akuppa paw hojiksu khangbangamdri laikhidraba ASI asi udarban mainarban gini haina paw asina makhatari Kerala dangarang football match ama yengbagi damag stadium adu miyamna pik thanna phamlingai da kinthaduna asok apan kaya marum nangkhre asokpagi masing chawrak na chamadagi hena sokle haiduna paw asina makhatari aduga asibagi masingdi hojiksu chapchana khangbangamdri COVID ki laina asi Southeast Asia gi mafam kharda amasung Europe ki mafam kharda amuk hanna corona virus ki chang hengalakpana maram oiraga central government na Bharat ki rajya singda advisory thamlakhre China da plane crash oikhre ngarang China gi Eastern Airlines Boeing 737-800 da mioi chamaga kunthani thoi pulap China gi kha thangbada chingmai amada thomjinduna mai haukhibani domestic flight asi minute ahum mu paw fauna dana leiraba tungda khudong thiba asi thokhibani haina paw asina makhatari Russia na Ukraine da landarak liba numit kunmanga ni sukre Ukraine ge sahar pumba kontak lansi oikre mioi lak kaya na thangna balebak singda mathwai puduna chenari tamtin soklaba kip sahar akai atoi tana pumtham thankre mafam madu da lam thengnari balebak adu ge sipahi sing tamak ngaire lan na maram oiraga angang ahal nupi sing kilometer kaya khongna chatuna saidang pamthinari Russia amasung Ukraine ki lan asina nuclear war gi oirakpa yabagi thajanari Russia ki President Vladimir Putin na nuclear war drill practice taunaba Russia ki army singda yathang pikre
लोइनना महाकी इमुंग मनुंगी मियोइसिंगबु साइबेरियादा थाखरे हाइनासु पावगी लिखुन अमना फोंदोकनि हौजिक अमुक लौबिरसी सानबुंगी पाव IPL इंकुमजा लिसिंग अनिगा कुनिथोई की टीम तरा की कैप्टेन सिंगी मिंग लाउथोरख्रे रॉयल चैलेंज बेंगलोर की कैप्टेन फाफ दुप्लेसी चेन्नई सुपर किंग्स MS धोनी मुंबई इंडियंस रोहित शर्मा सनराइजर्स हैदराबाद केन विलियमसन पंजाब किंग्स मयंक अग्रवाल गुजरात टाइटंस हार्दिक पांड्या लखनऊ सुपर किंग्स KL राहुल कोलकाता नाइट राइडर्स श्रेयस अय्यर राजस्थान रॉयल्स संजू सैमसन दिल्ली कैपिटल्स ऋषभ पंत असिन चिंबना कैप्टेन ओइदुना हाइरिबा टीम सिंग असिगी अफब रिजल्ट पुरकनबा कन्न प्रैक्टिस हौनखरे हाइना BCCI ना थादोरप चेरोल अमना खंगहलगली ngasi gi oina pau pathok chaba matang asida loisinjare feedback channel bu support tawbiyo amasung like share and subscribe tawbiyo